ꯊꯛꯄ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯔꯨꯞ ꯊꯛꯄ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕ ꯄꯥꯝꯃꯦ ꯌꯨ ꯊꯛꯄꯅ ꯐꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯥꯛꯑꯀꯥꯟꯗ ꯇꯦꯇꯦꯁꯦ ꯁꯤꯡꯒꯜꯂ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ꯭ꯔꯥ Hi, good morning. Hi, good morning. Nungairibo? Nungairi. Winter se kamay toke? Winter se ay diyam haynade. Hadi kalen na nungaibdo. Hoy, dress at nungay te. Hoy, nungay dress. Maron lonjan rigo. Hoy. Kanjang na hawrige. Okangam ga. Nangdi. Is okangam ga. Nganu ga. Hoy nganu sa hoy jime. Ji khoi se hai to se. Hai to se cha se. Dum cha cha na wari sha se ko. Mayam na hojik khangning ngam doi se. Viral sensation actress like that. Viral sensation actress. Tete sapam mayam actor Manipur se pop nen la bane ba. Sibi ba se kai. Do hoy tete gi interview mi amam di pi gre ko. Interview mi amam lai gre. Do mayam na tete gi normal days ta lai bai ta ne. Kamay nga lai jano. Kamay tok jano habse. Khangning ngam doi ni ba. Khara manadi. Hoy. Sadagi tete ji kai ding no ga ko. Singjamai dai ne khang tar ga su. Hoy mafam do. Hoy mafam do kai doi jano adi nong pha dok su lum ba chat kan ni da na. Do hai ne tete. Ay yumda dum laibadi shooting gumba laitradi dum hawgatpase pung tara dumi tara da makeup pudi khara thoasu phone dum yera laibido laidi pung tara da hawgalaga brush ga dum chakcha matam yawmina breakfast sa da bi chakcha basu dum yawre dei hujiti winter dina iru sa pase khara thenga lu hai tare kale dadi hawgatpaga dum luiye ba hojik hawgatpaga ingmol mai phu bana ka chenjan noine ba adum chumna mayam na ni ba dum smile su laiye kai hai do atopa ahen ma kaisu laite Ai sabi ni ntra. Ai sabi na ade khoi de mu imung manung do pulap lai bani na sima thong thak pai ba dum mu ai monda mu tawdre ba mana dum tawbi ba adu gai gi sigzamai mayang bam lai kai khoi gimni tak ba lai ba thi ra la su dum lai ni ba album ge opposite de gi akhoi thonga na so lem na tharoi dum lai sel le do adu de gi khang ni mayam na dum lai na khang ne ba Okay, ado tete lum ning ba lairagadi mayang bam lai kai ba hajin biro. Lum ba ya ni. Aidi Insta, Facebook to message tha ba si adu main tha do shor pudi tete real life tete mai mang. Chalo ro kare. Ai real life tete una bane na phai ba. Ado tete khoi gi tete se yamna makeup ta hai leidana nupi khara madi yamna makeup ki pochai khara pam jaba adung ba mi we bra hai de nong gi daily wear na season na makeup se kamai mayam de khangning ngam de ti phasai je kamai phasai no rai adi makeup se ka shu apne am he to chan bu di ko ta ke sana sum sa ba je ai makeup gu ba to chan bu de adu hoi makeup ni pi ni makeup ti dum pam ta ne ki ba si pam zai di so yam kai na hekta makeup to lupsan gi ba di du di oi di adum chim ni gi foundation ma thar ga du blush ti am nga we di blush har di ka sang nga lai ho to ba ma la ga sang nga ga di am pam zai adum ai ta thok pa da dum ti yum da ler de ai di si na de ko ka rum thok ta di dum foundation ga blush ka thar ga dum adum ai to yam ka ne heavy we ba di si na za di tete na ga ahan ba kum gi ba ka album se Emotion ai kira ngamai na ma oi gi ma le ko oi de independent men ni independent oi first khoi ni gi ma cha ma tor pu thok pi da de bi ni ma cha ne mana da de bi na pu thok pi bi mes na ma tha mo pulak pa ne da de bi se pa ma no si dum lai bi ne mana ha pu thok pi second ga na mu da idwin gi ma kha da leng da na si da tor na sak ki ba ne tu ma tor re hom subadana jara baga tawraga makungi arega direction pipa duga mari subadana sai tharo chanik thuza magi isai ma sai tharo adu loi baga ne aina adu loi baga ai gi thamoi na ngarang han thoki da ngai adu na me du dim thadu tri sahi me le thadu re ngarang han ka release tau da ngai adu matung da ngai sage sala kim ne
ꯑꯗꯨꯗꯤ modeling ꯒꯤ ꯐꯤꯜꯗꯒꯤꯅꯤꯀꯣ ꯑꯗꯨꯗꯤ ꯅꯍꯧꯔꯤꯁꯦ ꯍꯣꯏ 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 ꯃꯣꯗꯦꯜ ꯍꯣꯏ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯑꯍꯥꯟꯕꯁꯦ ꯀꯨꯝꯃꯝꯃꯦꯀꯣ ꯑꯗꯨꯒ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒ 12 ꯂꯣꯏꯔꯀꯥꯟꯗ ꯃꯣꯗꯦꯂꯤꯡꯗ ꯑꯃꯨꯛ ꯆꯪꯉꯛꯄ ꯑꯣꯀꯦ ꯑꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯅ ꯍꯥꯜꯂꯦꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯅꯗꯤ ꯍꯥꯜꯂꯦ ꯍꯣꯏ ꯑꯣꯀꯦ ꯃꯌꯥꯝꯅ ꯎꯕꯁꯤꯗꯤ ꯇꯦꯇꯦꯁꯦ ꯃꯣꯗꯦꯂꯤꯡ ꯇꯧꯔꯝꯃꯒ ꯃꯣꯗꯦꯂꯤꯡꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯍꯣꯏ ꯑꯗꯨ ꯍꯦꯟꯈꯤꯕꯗꯣ ꯃꯣꯗꯦꯂꯤꯡꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯤ ꯑꯃꯈꯛ ꯀꯨꯝꯃꯝꯃꯒ ꯑꯗꯨꯝ ꯑꯗꯣ ꯃꯣꯗꯦꯂꯤꯡꯒꯤ ꯂꯝꯕꯤꯁꯤꯗꯗꯤꯅꯦ ꯍꯥꯏꯗꯤ ꯀꯥꯏ ꯐꯥꯎꯕ ꯍꯥꯏꯗꯤ ꯆꯠꯀꯦ ꯀꯥꯏꯅꯒ ꯈꯟꯕ ꯑꯗꯨꯝꯕ ꯗ꯭ꯔꯤꯝꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯦ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯑꯁꯣꯝꯗꯗꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯗꯤ ꯑꯃꯨꯛ ꯍꯥꯏꯠꯁꯦ ꯌꯥꯔꯛꯇꯦꯕ ꯈꯔ ꯅꯦꯝꯕ ꯑꯗꯨꯝ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯔꯦꯃꯣꯛ ꯃꯣꯗꯦꯜꯗꯗꯤ ꯑꯗꯨꯗꯤ ꯍꯥꯏꯠ ꯀꯌꯥꯅꯣ ꯑꯩ 5.6ꯅꯦ ꯂꯩꯃꯤꯟꯅꯔꯣꯏꯁꯦ ꯍꯣꯏ ꯂꯩꯃꯤꯟꯅꯔꯣꯏꯁꯤꯔ ꯑꯩꯗꯤ ꯅꯪ ꯃꯅꯥꯛꯇ ꯆꯦꯟꯖꯟ ꯂꯦꯞꯀꯅꯤꯌꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯇꯩ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕꯀꯣ ꯑꯗꯨ ꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯗꯨꯝ ꯐꯥꯔꯁ ꯑꯣꯗꯤꯁꯟ ꯄꯤꯔꯒ ꯆꯪꯉꯦ ꯑꯣꯗꯤꯁꯟ ꯄꯤꯕ ꯃꯇꯨꯡꯏꯟꯅ ꯗꯥꯔꯥ ꯀꯦꯁꯂꯣꯡ ꯃꯥꯏꯇꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯂꯩꯔꯤꯁꯦ ꯃꯥ ꯑꯗꯒꯤ ꯗꯥꯁꯣꯝ ꯁꯦꯅꯤꯌꯔ ꯃꯣꯗꯦꯜꯅꯦ ꯗꯥꯁꯣꯝꯁꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝ ꯍꯣꯠꯅꯕꯤꯔꯛꯑꯦ ꯗꯥꯁꯣꯝ ꯑꯗꯒꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯁꯣ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯣꯗꯤꯁꯟ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯌꯥꯎꯍꯟꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯝ ꯍꯧꯕꯒ ꯑꯩꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯉꯣꯟꯗ ꯐꯪꯈ꯭ꯔꯦꯕ ꯍꯧꯔꯛꯄꯒ ꯆꯠꯈ꯭रे ꯑꯗꯨꯃꯥꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯀꯥꯟꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯀꯤ ꯑꯗꯨ ꯅꯝꯕ ꯍꯧꯔꯛꯑꯦ ꯑꯗꯨ ꯍꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯉꯥꯏꯖꯒꯤ ꯄꯨꯊꯣꯛꯄ ꯑꯩꯒꯤ ꯗꯥ ꯗꯔꯃꯦꯟꯁꯦ ꯃꯥ ꯊꯦꯡꯅꯈꯤꯕꯁꯤꯅ ꯑꯃꯨꯛ ꯗꯥꯔꯦꯒꯥꯟꯒ ꯗꯥꯔꯥꯕꯒ ꯀꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗꯩꯁꯦ ꯊꯦꯡꯅꯕꯅꯦꯕ ꯂꯥꯛꯄꯅꯦꯕ ꯃꯥꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯆꯦ ꯕꯦꯕꯤꯆꯥꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯃꯈꯥꯗ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯪꯖꯈ꯭ꯔꯦ ꯍꯦꯟꯅ ꯈꯪꯕꯤꯈ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯃꯃꯥꯡꯗ ꯊꯥꯕꯜ ꯑꯃꯗꯕꯨꯗꯤ ꯚꯥꯏꯔꯦꯜ ꯀꯩ ꯑꯣꯏꯗꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤቭ ꯂꯣꯝꯗ ꯂꯧꯔꯗꯤ ꯀꯔꯤ ꯊꯥꯕꯜꯒꯤ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯄꯣꯖꯤꯇꯤꯚ ꯂꯣꯝꯗ ꯑꯗꯨꯝ ꯂꯧꯁꯟꯖꯩꯌꯦꯕ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯦꯅꯦ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯆꯠꯍꯜꯂꯣꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯥꯡꯅꯕ ꯊꯕꯛ ꯇꯧꯔꯨꯕꯗꯤ ꯅꯠꯇꯕꯅꯤꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯇꯦꯇꯦ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌా ꯁꯨꯒꯦ ꯑꯍꯨꯝ ꯇꯦꯇꯦꯅ ꯀꯌꯥ ꯁꯨꯕ ꯅꯨꯄꯥ ꯀꯌꯥ ꯑꯩꯅ ꯑꯍꯟ ꯑꯗꯨꯒ ꯏꯄꯥ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯜꯂꯦ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯍꯟ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯧꯕ ꯇꯝꯃꯝꯃꯅꯤ ꯍꯥꯏꯗꯤ ꯍꯩꯁꯨ ꯍꯩꯔꯝꯃꯅꯤꯅ ꯈꯜꯂꯦ ꯍꯩꯔꯦ ꯑꯍꯟ ꯑꯣꯏꯕꯁꯦ ꯍꯣꯏ ꯑꯍꯟ ꯑꯣꯏꯕꯁꯦ ꯋꯥꯏꯑꯦ ꯋꯥꯕꯕꯨꯗꯤ ꯑꯗꯨ ꯑꯃꯨꯛꯃꯨꯛꯁꯨ ꯈꯪꯗꯦ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯤꯁꯦ ꯃꯇꯤꯛ ꯆꯥꯏꯔ ꯀꯥꯏꯅ ꯏꯊꯟꯇꯒ ꯅꯨꯡꯗꯥꯡꯗꯒ ꯈꯪꯖꯕꯤꯗꯣꯍꯦ ꯑꯗꯨꯒ ꯇꯧꯔꯤ ꯄꯣꯠꯅꯤ ꯌꯥꯝ ꯐꯥꯒꯤ ꯃꯥꯟꯁꯤꯜꯂꯛꯄꯗꯣ ꯍꯣꯏ ꯑꯩꯅꯒ ꯑꯍꯟ ꯑꯣꯏꯔꯤꯁꯦ ꯄꯛꯏꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯈꯜꯂꯦ ꯏꯄꯥ ꯅꯨꯄꯥꯒꯤꯁꯨ ꯏꯅꯥꯎꯄꯤꯁꯨ ꯏꯄꯥ ꯅꯨꯄꯥꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯦꯟꯅꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯥꯒꯤꯁꯨ ꯑꯗꯒꯤ ꯃꯃꯥꯗꯣ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯅꯤ ꯑꯩꯅ ꯆꯠꯄꯁꯤ ꯏꯃꯥ ꯑꯩ ꯏꯊꯟꯇ ꯆꯠꯄꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏ ꯃꯃꯥ ꯄꯨꯔꯒ ꯆꯠꯄꯅꯤꯅ ꯃꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯑꯕꯅꯤꯅ ꯑꯗꯒꯤ ꯍꯣꯏ ꯅꯤꯅꯦ ꯍꯣꯏ ꯀꯩꯀꯩ ꯍꯣꯏꯅꯕꯨꯗꯤ ꯌꯦꯡꯁꯤꯟꯕꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯦꯡꯕ ꯌꯥꯎꯋꯤꯅ ꯁꯨꯇꯤꯡ ꯉꯟꯇꯥ ꯆꯠꯂꯒ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯁꯦ ꯁꯦꯟꯅꯕꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅ ꯄꯥꯈꯠꯄꯗꯨꯗ ꯑꯁꯣꯏꯈꯤꯗ꯭ꯔꯥꯅ ꯑꯗꯨ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯗꯒꯤ ꯏꯅꯥꯎꯄꯤꯒꯤꯗꯤ ꯑꯃꯨꯛ ꯀꯌꯥ ꯏꯅꯥꯎꯄꯤ ꯏꯕꯥꯅꯤꯁꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥꯟꯅꯕꯤꯗꯧꯅ ꯂꯣꯏꯅꯩꯌꯦꯕ ꯑꯗ ꯃꯥꯗꯤ ꯊꯕꯛ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯊꯕꯛ ꯄꯨꯈ꯭ꯔꯦ ꯄꯨꯈꯤꯕꯗꯒꯤ ꯃꯥ ꯆꯠꯈꯤꯕꯁꯦ ꯀꯞꯄꯦ ꯑꯗꯨ ꯑꯗꯨꯝ ꯋꯥꯔꯤꯗꯤ ꯁꯥꯟꯅꯩꯌꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯗꯣꯏꯅꯦ ꯃꯥꯁꯨ ꯉꯁꯤ ꯅꯣꯡꯃ ꯃꯥꯒꯤꯗ ꯊꯣꯛꯈꯤꯕꯁꯦ ꯍꯜꯂꯛꯑꯒ ꯋꯥꯔꯤ ꯂꯤꯗꯣꯏꯅꯦ ꯃꯦꯁꯦꯖ ꯊꯥꯔꯛꯇꯣꯏꯅꯦ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯤꯗꯣꯏꯅꯦ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯀꯣꯏꯅꯗ꯭ꯔꯦ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯈꯔ ꯑꯩꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯀꯣꯏꯅꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯗꯣ ꯃꯕꯥꯅꯤꯕꯨꯗꯤ ꯀꯣꯏꯅꯖꯗꯕꯅꯦꯕ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯍꯟ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯍꯟ ꯑꯣꯏꯔꯛꯇ ꯑꯗꯒꯤ ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯟꯕꯅꯤꯅꯀꯣ ꯈꯤꯇꯪ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯇ꯭ꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯪꯅꯕ ꯆꯦꯟꯕꯗꯣ ꯑꯗꯨ ꯑꯣꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯍꯟ ꯑꯣꯏꯔꯛꯇꯣꯏ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯨꯒꯤ ꯃꯆꯥ ꯑꯍꯟꯁꯦ ꯃꯥꯅ ꯄꯨꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯒ
ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯄꯨꯗꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯉꯝꯃꯔꯣꯏꯗꯕꯅꯦꯕ ꯃꯥꯅꯦ ꯑꯗꯨꯝ ꯑꯍꯟ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯗꯣ ꯑꯍꯟ ꯑꯣꯏꯕ ꯍꯩꯕꯒꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯃꯇꯧ ꯇꯝ ꯇꯥꯔꯒꯁꯨ ꯄꯛꯑꯔꯣꯏꯗꯕꯅꯦꯕ ꯇꯦꯇꯦꯁꯦ ꯍꯥꯏꯗꯤ ꯃꯦꯀꯞ ꯌꯥꯎꯗꯕꯤ ꯂꯥꯏꯠ ꯌꯥꯎꯗꯕꯤ ꯀꯦꯃꯦꯔꯥ ꯌꯥꯎꯗꯕꯤꯗ ꯇꯦꯇꯦ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯅꯤ Who is Tete? ꯇꯦꯇꯦꯁꯦ ꯇꯦꯇꯦꯁꯦ ꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯦ ꯍꯥꯏꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯤ ꯁꯦꯔꯤꯌꯁ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄꯁꯦ ꯁꯦꯔꯤꯌꯁ ꯁꯨꯡꯑꯣꯏ ꯑꯣꯏꯔꯕ ꯅꯣꯛꯁꯜꯂꯅꯤ ꯑꯗꯨꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯊꯕꯛ ꯑꯃꯗꯅꯦ ꯑꯩ ꯑꯗꯨꯝ ꯌꯥꯁꯤ ꯍꯤꯒꯠꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯦꯇꯦꯅꯁꯨ ꯑꯃꯁꯨ ꯍꯥꯏꯈꯤꯀꯣ ꯑꯩ ꯌꯥꯁꯦ ꯁꯦꯝꯕꯗꯒꯤ ꯑꯩ ꯌꯥꯗꯕ ꯍꯤꯒꯠꯂꯦ ꯑꯗꯨ ꯍꯤꯒꯠꯂꯦ ꯑꯗꯨꯝ ꯍꯦꯝꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗꯁꯨ ꯍꯤꯒꯠꯂꯦꯕ ꯑꯗꯨꯁꯨ ꯈꯔ ꯏꯀꯥꯏꯕ ꯀꯩꯕ ꯌꯥꯗꯦ ꯈꯨꯝꯅꯕ ꯍꯣꯠꯅꯩ ꯀꯥꯟꯗ ꯀꯌꯥ ꯏꯅꯤꯡꯇꯝꯅ ꯍꯤꯒꯠꯄꯗꯤ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯑꯒꯦꯅ ꯁꯦꯝꯗꯣꯛꯑꯕꯗꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯑꯦ ꯅꯤꯡꯈꯥ ꯇꯝꯅ ꯅꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯇꯧꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨ ꯊꯥꯏꯅꯗꯤ ꯌꯥ ꯄꯣꯕꯁꯦ ꯑꯅꯤ ꯃꯥꯟꯅꯔ ꯄꯣꯔꯛꯇꯦꯕ ꯑꯩꯗꯤ ꯑꯃꯅ ꯌꯥꯝ ꯆꯈꯠꯂꯒ ꯄꯣꯔꯛꯑꯦꯕ ꯅꯣꯛꯄꯗ ꯄꯜꯂ ꯂꯩꯍꯧꯗꯣꯏꯅꯤ ꯆꯤꯝꯕꯥꯟꯁꯤꯁꯨ ꯌꯥꯗꯨꯇꯪ ꯊꯣꯛꯂꯛꯑꯒ ꯅꯪ ꯉꯝꯖꯕ꯭ꯔꯣ ꯃꯦꯖꯤꯛ ꯑꯃ ꯎꯠꯀꯦ ꯀꯩ ꯍꯥꯏ ꯌꯥ ꯄꯣꯞꯄꯁꯤꯇꯪ ꯊꯣꯛꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯗꯤ ꯁꯦꯝꯗꯣꯛꯈꯤꯕꯗꯤ ꯑꯗꯨꯒꯤ ꯃꯦꯖꯤꯛꯇꯣ ꯇꯧꯔꯝꯒꯗꯕꯅꯤ ꯉꯁꯤ ꯁꯦꯝꯃꯝꯗ꯭ꯔꯒꯗꯤ ꯑꯗꯣ ꯌꯥ ꯁꯦꯝꯕꯗꯒꯤꯁꯨ ꯃꯤꯅ ꯈꯪꯕꯤꯈꯤꯕꯗꯣ ꯑꯗꯒꯤꯁꯨ ꯑꯣꯏꯈꯤꯗ ꯁꯦꯝꯗ꯭ꯔꯤꯀꯥꯟꯗꯤ ꯀꯩꯁꯨ ꯃꯤꯅ ꯈꯪꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯗꯤ ꯑꯁ ꯅꯪ ꯌꯥꯝ ꯐꯖꯩ ꯑꯁ ꯐꯖꯗꯕꯅꯤ ꯀꯩ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯀꯥꯏ ꯑꯗꯨꯗ ꯅꯪꯅ ꯐꯖꯗꯕꯅꯦ ꯈꯨꯝꯃꯨ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯃꯤꯅ ꯀꯩꯅꯣꯅꯦ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄ ꯎꯡꯈ꯭ꯔꯦꯗ ꯍꯥꯏꯔꯒ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯐꯖꯩꯁꯦꯅ ꯈꯟꯗꯣꯛ ꯇꯥꯕ ꯃꯥꯅꯦ ꯅꯨꯡꯁꯤꯕꯤꯕꯩ ꯉꯥꯛꯇꯅꯤ ꯅꯨꯄꯤꯁꯦ ꯐꯖ ꯐꯖꯕꯁꯤꯡꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯑꯗꯨꯗꯤ ꯃꯣꯗꯦꯜ ꯍꯥꯏꯗꯤ ꯃꯣꯗꯦꯂꯤꯡꯒꯤ ꯀꯩꯅꯣꯁꯤ ꯖꯔꯅꯤꯁꯤꯗ ꯍꯣꯏ ꯏꯟꯇꯔꯀꯅꯦꯛꯁꯟꯗꯤ ꯂꯩꯔꯤꯅꯤꯅ ꯑꯥꯔꯠ ꯉꯥꯛꯇꯅꯤꯗꯅ ꯐꯤꯜꯝꯁꯤꯒ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯂꯤꯡꯒꯤ ꯐꯤꯜꯁꯤꯗ ꯂꯩꯕꯒ ꯑꯗꯨꯒ ꯇꯦꯇꯦꯅꯒ ꯑꯣꯟ ꯀꯦꯃꯦꯔꯥꯗꯒ ꯊꯣꯛꯂꯛꯄꯁꯦ ꯁꯤꯁꯤꯒ ꯀꯔꯝꯕꯅꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯀꯔꯝꯕꯅ ꯆꯦꯂꯦꯟꯖꯦꯁ ꯀꯩꯀꯩꯒꯗꯤ ꯊꯦꯡꯅꯩ ꯆꯦꯂꯦꯟꯖꯦꯁ ꯑꯅꯤꯃꯛꯇꯤ ꯂꯣꯏꯅ ꯊꯦꯡꯅꯩꯌꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯃꯣꯗꯦꯂꯤꯡꯁꯤꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯔꯦꯝ ꯆꯠꯄ ꯃꯇꯝꯁꯦ ꯂꯥꯏꯐꯅꯦꯕ ꯆꯠꯂꯛꯏꯁꯦ ꯂꯥꯏꯐ ꯆꯠꯂꯛꯄꯁꯤꯅ ꯁꯣꯏꯈꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯐꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯦꯁꯟ ꯌꯦꯡꯉꯝꯃꯅꯤ ꯃꯣꯏ ꯀꯪꯒꯅꯥꯅ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯁꯤꯃꯛ ꯊꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯃꯣꯗꯦꯜ ꯆꯦ ꯀꯩꯅꯦꯅ ꯃꯣꯏꯁꯨ ꯇꯛꯅ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯃꯗꯨꯅ ꯂꯥꯏꯐꯇ ꯆꯠꯂꯛꯇꯣꯏꯅꯤ ꯃꯤ ꯍꯥꯏꯗꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤꯅ ꯑꯃꯨꯛ ꯔꯤꯇꯦꯛ ꯑꯃꯨꯛ ꯆꯪꯉꯦꯕ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕ ꯍꯥꯏꯁꯦ ꯍꯥꯟꯅ ꯅꯝꯃꯒ ꯀꯣꯟꯅ ꯊꯥꯗꯣꯛꯄꯅꯦ ꯑꯁꯣꯏꯕ ꯀꯩꯀꯩ ꯌꯦꯡꯍꯧꯕ ꯌꯥꯏꯑꯕ ꯑꯗꯨ ꯑꯅꯤꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯁꯨ ꯇꯝꯗꯕꯗꯤ ꯌꯥꯗꯦ ꯑꯅꯤꯃꯛꯇꯤ ꯂꯣꯏ ꯂꯨꯔꯤ ꯉꯥꯛꯇꯅꯦꯕ ꯑꯅꯤꯃꯛꯇꯤ ꯂꯣꯏꯅ ꯃꯥꯟꯕꯗꯤ ꯃꯥꯟꯅꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯅꯤꯃꯛꯇꯤ ꯂꯨꯏ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯕꯗ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯠꯂꯕꯗꯣ ꯑꯃꯅꯁꯨ ꯂꯨꯝꯗꯗꯤ ꯑꯃꯅꯁꯨ ꯌꯥꯡꯗꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯗꯤ ꯆꯠꯆꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯒ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛ ꯊꯕꯛꯁꯤꯡꯁꯦ ꯂꯨꯅ ꯈꯟꯕꯗꯨꯅꯗꯤ ꯂꯨꯝꯕꯗꯤ ꯍꯦꯜꯂꯤꯀꯣ ꯂꯥꯏꯅ ꯈꯟꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛꯇꯨꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯥꯎꯠꯀꯝꯁꯦ ꯍꯥꯏꯗꯤ ꯐꯖꯔꯛꯇꯦꯗꯅ ꯑꯩꯅ ꯂꯥꯏꯅ ꯈꯟꯇꯣꯛꯑꯒ ꯇꯧꯕ ꯊꯕꯛ ꯍꯥꯏꯁꯤꯃꯛꯇꯕꯨ lumdidana. Do I guess he line the jump was a cat, an open his in our bride, an open it. Masakang the Boga, but I think because we see the tongue that he had a Kaludamanina. Man had writer Malak was Yawi and Tiny the Masakang, Maming the Taraga, Masako and Kona, Kongdoms Manina, Lapas. Knowing that the high car equally higher, but I call it I did some go with what they saying that I must get Kangzadiva, do I say, John does know Libanina, Yamna. She line they teason got away Wally baby. What am I 99% Wally, I 1% got the neighbor, 1% goes full of the bed. At the minor laser vanina, the don't think the moment the canal in the lies, the canal, the hungry, the egg groceries about the Kabati star got 20 my deep Dumhana, they see more innovation than later get 20 makeup segment. The Chana never do that amount of stand up. The in Hana Kerem is now a toys care maybe I'm the Sigil line and jump again 20 putting 20 gadum the Rotore, Janabagi, hungry more muddy person. I can't give a sea line near the doctor name on the announced my dog, tapi am the
ꯃꯣꯏ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯁꯤꯅ ꯁꯤꯅꯤ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯀꯧꯁꯜꯂꯨ ꯀꯧ ꯈꯣꯠꯂꯨ ꯑꯁꯤꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏ ꯇꯥꯛꯄꯤꯌꯦ ꯑꯗꯩ ꯈꯔ ꯈꯪꯕ ꯍꯧꯔꯦ ꯑꯗꯨꯝ ꯈꯪꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯈꯪꯗ꯭ꯔꯤꯗ ꯇꯝꯃꯒꯕꯨꯗꯤ ꯍꯣꯏ ꯈꯪꯒꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯐꯤꯜꯗꯨꯗ ꯐꯖꯅ ꯂꯩꯔꯀꯥꯟꯗ ꯃꯥꯅꯦ ꯈꯪꯒꯗꯕ ꯉꯥꯛꯇꯅꯤꯗꯅ ꯑꯩꯈꯣꯏꯅ ꯐꯤꯜꯗꯨꯗ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯐꯤꯜꯗ ꯂꯩꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯀꯩ ꯈꯪꯗꯦ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯏꯅꯒꯤꯒ ꯁꯨꯝ ꯌꯦꯡꯕꯁꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯀꯛꯅꯦꯕ ꯌꯦꯡꯉꯝꯃꯤꯁꯦ ꯃꯅꯨꯡꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯒꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯝ ꯌꯦꯡꯕ ꯅꯠꯇꯦ ꯊꯥꯔꯤꯁꯤꯡꯁꯦ ꯀꯔꯤꯝ ꯌꯦꯡꯗꯦꯕ ꯁꯨꯝ ꯅꯪꯒꯤ ꯍꯦꯔꯣꯗꯨꯒ ꯍꯦꯔꯣꯏꯅꯤꯗꯨꯒ ꯈꯪꯗꯦꯕ ꯍꯧꯖꯤꯛꯁꯤꯅꯅꯦ ꯊꯥꯏꯅꯒꯤ ꯌꯦꯡꯈꯤꯕꯁꯦ ꯑꯁ ꯀꯅꯥꯅ ꯗꯥꯏꯔꯦꯛꯁꯟ ꯃꯈꯥꯗꯅꯣ ꯀꯥꯏꯔꯒꯅꯦ ꯌꯦꯡꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯤ ꯌꯦꯡꯕ ꯑꯃꯨꯛ ꯍꯧꯔꯦꯕ ꯊꯥꯏꯅꯒꯤ ꯑꯣꯏꯔꯦ ꯊꯥꯏꯅꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯅꯣ ꯁꯤꯁꯤꯅ ꯀꯅꯥ ꯀꯦꯒꯤꯁꯤꯅ ꯀꯅꯥ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯁꯦ ꯍꯧꯖꯤꯛꯅ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯔꯛꯑꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯆꯪꯉꯛꯑꯕꯅꯤꯅ ꯈꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ kana ꯀꯩꯗꯧꯒꯤꯒꯦ ꯀꯥꯏꯅꯒ ꯌꯦꯡꯕ ꯑꯃꯨꯛ ꯍꯧꯖꯔꯦ ꯍꯥꯔꯚꯦꯁꯇ ꯍꯥꯏꯖꯟꯁꯦ ꯍꯥꯔꯚꯦꯁ ꯑꯗꯨꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯦ ꯇꯦꯇꯦꯅ ꯆꯥꯅꯤꯡꯕ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯍꯥꯏꯕ ꯉꯟꯇꯥꯅ ꯍꯧꯒꯠꯄꯒ ꯈꯣꯟꯖꯦꯜ ꯁꯥꯏꯠꯇ ꯍꯦꯛꯇ ꯄꯤꯖꯔꯗꯕꯅꯤ ꯄꯤꯖꯕꯤꯔꯣꯝꯗ ꯑꯩ ꯆꯥꯛ ꯂꯥꯝꯕꯗꯗꯤ ꯃꯨꯛꯁꯦ ꯈꯣꯡꯉꯕꯅꯦ ꯃꯈꯣꯟꯒ ꯇꯥꯔꯝꯒꯗ꯭ꯔꯥ ꯕꯨꯒꯗꯕ ꯑꯌꯨꯛꯇ ꯇꯧꯈꯤꯕ ꯃꯦꯀꯞꯅꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯕ ꯍꯥꯔꯚꯦꯁ ꯇꯧꯕꯗ ꯊꯤꯔꯁꯨ ꯐꯖꯩ ꯊꯤꯔꯁꯨ ꯐꯖꯩ ꯐꯖꯔꯁꯨ ꯐꯖꯩ ꯃꯥꯅꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯟꯅꯔ ꯕ꯭ꯌꯨꯇꯤꯅ ꯂꯩꯖꯩꯗꯅ ꯑꯗꯨ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯏꯟꯅꯔ ꯕ꯭ꯌꯨꯇꯤ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯔꯚꯦꯁꯇꯒꯤ ꯆꯥꯕ ꯌꯥꯕ ꯆꯥꯔꯨꯔꯒꯦ ꯆꯥꯎꯔꯁꯦ ꯀꯨꯝꯃꯁꯦ Okay.